ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯒꯤ ꯇꯨꯞꯁꯤꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯔꯨꯝ ꯅꯝꯕꯔ 32. ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ. ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ. ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯔꯨꯝ ꯅꯝꯕꯔ 32. ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯆꯨꯕꯗ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ. ꯏꯝꯐꯥꯜꯒꯤ ꯁꯍꯔ ꯃꯆꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯚꯔꯥ ꯁꯥꯜꯂꯤꯕ ꯕꯤꯜꯗꯤꯡ ꯑꯃꯈꯛ ꯂꯩ. ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯤꯕꯣꯟ ꯋꯥ ꯀꯌా ꯑꯃꯁꯨ ꯉꯥꯡꯅꯩ. ꯈꯔ ꯑꯃꯅ ꯚꯔꯥꯗꯨꯒꯤ ꯀꯥ ꯔꯨꯝ ꯅꯝꯕꯔ 32ꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯇꯟꯖꯥꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯨꯅꯁꯨ ꯁꯣꯟꯅꯩ. ꯀꯥ ꯑꯗꯨꯗ ꯏꯃꯨꯡ 3-4ꯁꯨ ꯂꯩꯕ ꯂꯥꯛꯂꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯊꯥ ꯐꯥꯗꯅ ꯍꯦꯛꯇ ꯆꯠꯈꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯁꯨ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯍꯤꯡꯗ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯂꯣꯟꯅꯗꯤ ꯉꯥꯡꯅꯩ. ꯑꯗꯨꯕꯨ ꯐꯣꯡꯅꯗꯤ ꯉꯥꯡꯅꯗꯦ. ꯃꯈꯣꯏꯗꯗꯤ ꯑꯆꯨꯝꯕ ꯍꯥꯏꯗꯣꯛꯇꯨꯅ ꯑꯋꯥꯕ ꯇꯥꯗꯣꯏ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯐꯩ ꯈꯟꯅ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ. ꯅꯣꯡ ꯀꯟꯅ ꯆꯨꯔꯤꯕꯒꯤ ꯃꯔꯛ ꯑꯗꯨꯗ ꯊꯕꯛꯇꯤ ꯆꯠꯇ ꯌꯥꯗꯕꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯀꯥꯗꯨꯗ ꯂꯩꯔꯨꯅꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯁꯤꯗ ꯂꯥꯛꯂꯤ. ꯑꯔꯖꯨꯟ ꯍꯥꯟꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯌꯦꯡꯕꯗ ꯁꯨꯡ ꯐꯤꯔꯥꯟ ꯆꯥꯏ. ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ. ꯐꯨꯔꯤꯠ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯖꯦꯀꯦꯠ ꯂꯤꯠꯂꯤ. ꯗ꯭ꯌꯨꯇꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯣꯐꯤꯁꯀꯤ ꯁꯦꯠꯂꯒꯅꯤ ꯂꯥꯛꯂꯤꯕꯗꯣ. ꯃꯈꯨꯠꯇ ꯐꯥꯏꯜꯁ ꯈꯔ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯔꯤꯅꯥ ꯊꯣꯔꯛꯂꯤ. ꯁꯥꯇꯤꯟ ꯀꯥꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯣꯠꯇꯅꯕ ꯍꯣꯠꯅꯔꯤ. ꯅꯨꯄꯤꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ. ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯤꯠꯈꯥꯗꯨ ꯈꯔꯗꯤ ꯃꯨꯔꯤ. ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯅꯨꯄꯤꯒꯤꯁꯨ ꯂꯩꯇ꯭ꯔꯤ. ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯃꯇꯣꯝꯇ ꯑꯣꯏꯕꯅ ꯃꯤ ꯂꯩꯖꯗꯕꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕꯅ ꯈꯔꯗꯤ ꯋꯥꯖꯔꯤ. ꯑꯔꯖꯨꯟꯒꯤ ꯄꯣꯁꯇꯤꯡ ꯇꯥꯕ ꯂꯝ ꯑꯗꯨꯒ ꯃꯐꯝꯁꯤꯒ ꯈꯔ ꯅꯛꯅꯕꯅ ꯚꯔꯥꯁꯤꯗ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ. ꯋꯥꯠꯁꯃꯦꯟ ꯕꯣꯏꯗꯣ ꯃꯈꯣꯏꯗ ꯀꯥꯗꯨꯒꯤ ꯁꯣꯗꯨ ꯄꯤꯔꯛꯄꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ. ꯕꯣꯏꯅ, "ꯁꯥꯔ, ꯌꯥꯔꯒꯗꯤ ꯚꯔꯥ ꯑꯃ ꯊꯤꯔꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ." ꯑꯔꯖꯨꯟ ꯉꯛꯅ, "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" ꯕꯣꯏ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯐ꯭ꯂꯣꯔꯗꯨꯗ ꯌꯦꯡꯂꯒ, "ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ." ꯃꯦꯔꯤꯅꯥꯅ, "ꯀꯦꯝ ꯇꯧꯗ꯭ꯔꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯤꯍꯜꯂꯅꯨ." ꯑꯗꯨꯕꯨ ꯕꯣꯏ ꯃꯈꯨꯠꯇꯨ ꯈꯔ ꯅꯤꯛꯂꯝꯃꯤ. ꯕꯣꯏꯅ, "ꯑꯗꯨ ꯁꯥꯔ, ꯑꯍꯤꯡꯗ ꯃꯈꯣꯜ ꯈꯔꯗꯤ ꯇꯥꯔꯛꯄ ꯌꯥꯏ. ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯟꯈ꯭ꯔꯗꯤꯅꯦ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯄꯤꯒꯅꯨꯀꯣ." ꯑꯔꯖꯨꯟꯗꯨ ꯕꯣꯏꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯛꯂꯤ. ꯃꯦꯔꯤꯅꯥꯗꯤ ꯅꯣꯛꯇꯤ. ꯀꯥꯗꯨ ꯀꯔꯤꯃꯇ ꯇꯧꯗꯦ. ꯋꯥꯜꯗꯨꯁꯨ ꯀꯂꯔ ꯐꯖꯅ ꯁꯪꯂꯝꯃꯤ. ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯅ ꯐꯖꯩ. ꯐꯃꯨꯡ ꯑꯃ ꯊꯥꯏ. ꯀꯣꯔꯤꯗꯔꯗꯨ ꯈꯔ ꯄꯤꯛꯇꯛꯅ ꯍꯪꯆꯤꯠ ꯂꯥꯡꯅꯕꯅꯤ ꯍꯥꯏꯗꯅ ꯍꯥꯞꯂꯤ. ꯂꯩ ꯈꯔꯁꯨ ꯒꯝꯂꯥꯗ ꯊꯥꯗꯨꯅ ꯊꯝꯂꯤ. ꯁꯛꯁꯪ ꯀꯥ ꯑꯃꯒ ꯂꯩ. ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯀꯥꯆꯤꯟꯗ ꯕꯥꯠꯔꯨꯝ ꯑꯗꯨꯒ ꯂꯩꯔꯤ. ꯀꯥꯗꯨ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯝ ꯀꯣꯝꯂꯤ. ꯆꯤꯟꯕ ꯍꯥꯏꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ. ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯗꯨꯗꯤ AC ꯊꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯏꯪꯂꯤ. ꯃꯦꯔꯤꯅꯥꯅ, "ꯀꯩꯅꯣꯗ, AC ꯊꯥꯗꯕ ꯅꯠꯇ꯭ꯔꯣ?" ꯑꯔꯖꯨꯟꯅ, ꯊꯥꯗꯤꯌꯦ." ꯃꯦꯔꯤꯅꯥꯅ, "ꯑꯗꯨꯒ ꯏꯪꯂꯤꯁꯤꯅ ꯀꯩꯒꯤ?" ꯑꯔꯖꯨꯟꯗꯨ ꯕꯦꯒꯁꯤꯡ ꯑꯗꯨꯗꯒꯤ ꯐꯤꯔꯣꯜ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯂꯤ. "ꯊꯣꯡꯅꯥꯎ ꯍꯥꯡꯉꯤꯁꯤꯗꯤ. ꯀꯣꯔꯤꯗꯔ ꯑꯁꯤꯁꯨ ꯈꯔ ꯅꯛꯄꯁꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄ ꯑꯣꯏꯔꯝꯅꯤꯁꯤ. ꯅꯣꯡꯒ ꯇꯥꯔꯦ." ꯐꯃꯨꯡ ꯃꯌꯥꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯃꯤꯅ ꯁꯤꯡꯕꯤꯗ꯭ꯔꯕ ꯑꯃꯒꯨꯝ ꯃꯣꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯦꯔꯤꯅꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯩꯅꯣ, ꯑꯇꯩꯁꯤꯡꯁꯤꯅ ꯅꯥꯜꯂꯒ ꯊꯣꯡꯅꯥꯎꯁꯤꯒꯤ ꯃꯌꯥꯁꯤꯅ ꯃꯣꯠꯂꯤꯁꯤꯅ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯀꯣꯜꯂꯤꯛꯁꯤꯡꯗꯨꯅ ꯆꯥꯛꯁꯪꯗ ꯊꯝ, ꯐꯤꯔꯣꯜꯁꯤꯡꯗꯨꯅ ꯐꯤꯌꯥꯟꯗ ꯈꯔ ꯌꯥꯟ, ꯎꯄꯨꯗ ꯈꯔ ꯍꯥꯞꯆꯤꯟ ꯇꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯅ ꯀꯥꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯄꯣꯊꯥꯅꯔꯝꯃꯤ. ꯃꯦꯔꯤꯅꯥꯅ, "ꯆꯥ ꯂꯣꯜꯂꯛꯎꯔꯣꯗꯥ?" ꯑꯔꯖꯨꯟꯅ, ꯂꯣꯜꯂꯛꯑꯅꯨ."
ai hauji sak order tawkhrabani hayengse ai thabak nganna pung 8 nangnaba chatawribani nane nganna hawgataba yaroi nangsu aduna order la akandane sathoklaga tumasi meri nana sak adum thonglaga sa yabado amuk leiridi kaigino selmangnaba thabak adu natragana nangisa aina thongbayan sangdo hawdi hairaba arjunna taningde nangna thongbayan sangbu kaidau hawride wahaningdaba adugini meri nana is warigadi yayai doorbell khinglakpadagi arjundu thong hangba chatki mana satkringai meri na corridor lomdo onthokhlubada nupi amagi sawng sadada mangonda yengduna noksilakliba hek ururi maningdagi masa nomduna arjunna kaurakli meri na khangprek hek khangi arjunna kaiduna yengidabo lau sarsi haptharam lageko meri na amu onsilakpadadi nipido lairamdre wakhalda mawong khanduna tumthaki sakto saraba mato somna numit adumadi atopa ahenba karimata tawrakti kasigi kari thaudok thokibaga yauba jano haiba makhoi su khangdi posting mafamga nakpa ka ama phange khandana mari makhong amata thidana lakhibani makhoi gi mafamda kariba thokadawri haiba khangdi nupi ama thui haidana mayamna ngangnariba amadi merina na ukhribani piduna kana afaba thawaiba oiribra natragana makhoida minaga semsilaklibra kanamtana khangdi mathangi namitni nauna mafam amada posting tabana arjun su lamdubu khangdoknaba haidana kharangana chatki merina su mafamdugi mi singaduga sakhang maikhang khanna ka khuding sangduna ngarang makhoina lairakhiba haira singadu yenduna mi gi maming pomnama khangdokli makhoi kaage hek thangnaba kaadudani sofa duda fam yumdugi miga punna tv yengduna wari watai tawri meri nana ise hoigidi mi kaya laiye kadaidigi oidoino binana kaksin khuna udaine mafam sidabudi lakpadi koidri adubu imphal mayo swaidadi adum lairakleida mafam sidanya sel tanpham khara lai haidana lakpani noina taiga isa aniga aikhoi maritang nangdi kaidagi no meri nana khombongdaini ipambudi teradagi nanaw nupasya swaida posting taba adudagi anakpa thirakpadana mafam sida laklini sathok sasindo kaya nungairoi khanbagi binana hoi nangna ukilne haiba meri nana au ise aikhoidi kes laktradi thabak sateda soi tawba fatchakhraga loire lairikpudi khara pada yadi adudi aisu thabak khara loisilukhigi amuk thoklukige koisa binana hoi adu inthi jana seksina layuko merina su hoi hairamduna magi kada lakli bookshelf adu lawshanduna lairingai thong aduda kanagumba mana thilakli merinana doorbell isau na khilidubu khingakidi laiti thong oina thilai sibu kana oirapsano thong hangtokduna yengbada boydu oiraga lairamni merina ngakna kaboa kai laira boyna madam kainom haigina lakpani aikhoidi minido aikhoidi doorbell khingbai adu pung matam sadana bel sibu khinglakpagi mahut thong oina thilakladina hangbirunuko wa phawngangbirunu merinana wa duraba kakana haigena laise boyna wa dusu hairamgi aduga sisu piruge dana lakpani madam gi courtagi oira malena merinana hoi kaboy pibiramo kes anawbugi se lakani haibani aikhoidi numidang mangaire sangadaba ayuk nungthildinya yamna pakpu sangaroida yum sidaga laibaga aduna kempa khalunuda hoi thong se lonsilage ko merina boygi wa aduda kijaba su yawraklabani nangisa ising toknaraduna magi office ki files singdo faktuna yengnari adumna yenglingai maido khablaklamni khablambadagi khangmut hekmutki arjun lem lauruduna thalakpani matangduda merina su bathroom da hek yengthoklui bathroom manungdu imammi adubu nupi ama laibagi mawongda magi mamitta masen marang oina urakli merinana da kaino nang bathroom gi thonglolamdro arjun kaukthokluredan idea arjun karimata khandana fatchang sinduna thongdu lonsin thongdu hek lonsin khibaga
nupi amana yamna wana kablakpagi makhol taraklami. Makholdo Merina khaktamakni tariba Arjun di taramdi. Merinana da thongdo amuka hango. Arjun do thong hangi. Adubo Merina hantakti karimata uba fanglamdi. Pungmam mamlammi. Thongdo hek lonchin kibaga besindagi ising tap taraklami. Merina besindubu laisilamduna karimata khanda tumba sangkhirami. Mathangi namitni Merina susa kanna thongli. Maningdagi Arjun na mabu fatlaw konsilakli. Madi ngarangi boygi wari aduga thengakhiba mayamduga manglingay adum na kolakpadudadi khangladuna pairamba kon kado makhada thadaki. Anido khangpre khangi. Merina ado Arjun da pujalli. Arjun nati kanagi wakhal khalingayda ay lakpa tahawdrinoba aduk thina khanglidaba. Merina na ho iwagi wakhal khalingayda kainu khangdemni. Arjun oi aina taba karama nupa koiraba nangdia aingondagi henbro phajaba. Merina na as aduga amukta ngaikhosi da kasibu kainom itaw tawdro aingonda thoi miyamse nangondadi kem thoktraba. Arjun kaino haise. Merina na ngarang mana thengakhiba mayamdu hek tamge tawbaga Arjun gi phone da call laklammi. Arjun saktu loisinaba tawro ai thengi horen sanarasi warido. Hello Wari sadana corridor da thoki. Merina suko na tamlagi khanna sakto loisalli. Arjun na Merina bu magi court thamlamlaba matungda ma sumagi duty satki. Nong alamdagi pungani tarakpa adwaiduda Merina mikap thoraklami. Mana on thorakpada uri magi khongyada angauba fijol setpi nupi ama mamaidu masamna khomjin mangaktuna laithiektuna manakta lairambadu ubada khangpre khangna laurakli. Arjun pakhatna hawalaklaga kaidore ha. Merina na kananum lairisida haujiktani aina thengnabado. Arjun do famung manakta lairiba cupboard adudagi magi nongmaidu lokthokduna Merina na hairiba misaktubu thiba thoki. Arjun na kanamta laitina sidadi kanano nupara nupiro nangna uridubo. Merina na nupini adubu midi natti thawai male. Arjun as warigadi aidi somda mihoga ayaururganda taningde tumo yare. Merina sutumba hawalakpada serana na uriboy ninglaraduna dumaktum thakri. Nong alakli masil maya sengyedana bathroom da changlakpada Mingsel du da ikhenga aibu amukta kanbioidana tharambadu ubada lauraduna Arjun bu hawdokli. Magi nupabu singduna purakli. Adubo Mingsel du da di karimata tharamdre hantakti. Merina ngakna haujiktani sida aibu kanbio haidana ikheng singna tharamlido. Arjun as Merina nang mafam sida lakpadagi ngaurabra kainom tawri. Mayamna hairi singdu sumilali sukhangdana nangna pangkhanda khanjali. Adubu karigino haibnida. Madudagi namittuna seran toran uboiramni. Bud haibase amatta laiba natiko. Kamanungduda laibado pongkide hekizari tawribado. Magi nipana su thajabidaba kanada kari haigani khanbada matha sabama oiramni. Nungthelgi pung ama tarakpa adwaida phi mayamdo suba loiraduna phauramlaba matungda magi kada ngehak pothagi khanna changlakpani. Akiba thaudokto thengnadanaba hotnabada masana masabu thabak pisinjaduna matam mangdanaba hotnari. Numidangi pung tare tarakpa adwaidani sak thongba loisilladuna Merina phamungda hiptuna phone yengningai bathroom dagi ising thadokpagi makhol tarakli. Arjun chunga sidi khara thenglakani haibadagi halaktriba matangni. Merina bathroom gi thongdo hangduna fatchangai besindu laithokduna lairammi. Wakhal khanjanaduna muthatlamlaba matung mapalda thoglakkedana tawbada bathroom da thaliba bulb to masa mathanta pokhaisarai. Magi laibak faba amana matang sana hantok haubadagi makuta kharatang sokpa nattana atay ahenba soklamdi. Pakhatna bathroom dugi thongdo lon silamduna thoglakli. Adubu khangawdi manungdudagi nupi amagi khonjelda tengthana oina kablakpa horaklami. Kimanbana Merina mana mensilaga khangjai ngaihaki matung karimata tarakidri makholdo. Makhoi kagi thongdo hangedana tawbaga amuksu bathroom manungdagi nipi amagi khonjelda yamna wana ik tawraklami. Merina thauna pumba puthokduna thongdo hangi.
ꯎꯔꯦ ꯅꯨꯄꯤ ꯑꯃ ꯕꯥꯠꯔꯨꯝꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯖꯗꯨꯅ ꯁꯤꯒꯦꯗꯅ ꯍꯣꯠꯅꯔꯝꯂꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯟꯊꯗ ꯃꯦꯔꯤꯅꯥ ꯅꯨꯄꯤꯗꯨꯕꯨ ꯏꯟꯊꯣꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯦꯔꯤꯅꯥ ꯌꯥꯝꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯖꯩ ꯕꯜꯕꯇꯨꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯃꯤꯡꯁꯦꯜꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯔꯖꯨꯟꯗ ꯇꯝꯕꯁꯨ ꯁꯈꯤ ꯁꯥꯀꯣꯟ ꯑꯃꯠꯇ ꯂꯩꯇꯕꯅ ꯊꯥꯖꯔꯔꯣꯏ ꯈꯟꯗꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯆꯥꯛꯇꯨꯁꯨ ꯆꯥꯕꯒꯤ ꯃꯍꯨꯠ ꯃꯈꯨꯠꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯕꯒꯤ ꯃꯍꯨꯠ ꯆꯥꯛꯇꯨꯕꯨ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯁꯥꯟꯅꯔ ꯂꯩꯔꯤꯗꯨꯕꯣ ꯃꯦꯔꯤꯅꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯆꯠꯂꯨꯕ ꯑꯔꯖꯨꯟꯅ ꯃꯗꯨ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕꯒꯤꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯇꯝꯅ ꯃꯔꯣꯟ ꯑꯃ ꯐꯠꯇꯕꯅꯤ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯀꯥꯟꯗꯅꯦ ꯐꯠ ꯂꯥꯎꯅ ꯀꯧꯔꯛꯂꯗꯤ ꯈꯨꯕꯣꯡꯗꯒꯤ ꯁꯤ ꯇꯥꯅ ꯑꯃꯨꯛ ꯑꯍꯤꯡꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯅꯉꯣꯟꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯗꯥꯏꯅꯦ ꯃꯦꯔꯤꯅꯥꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯅꯪꯁꯨ ꯅꯊꯟꯇ ꯂꯩꯍꯧꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯔꯖꯨꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯀꯦꯁ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯊꯕꯛ ꯂꯦꯞꯊꯣꯛꯂꯒꯦ ꯑꯗꯨꯒꯤ ꯌꯦꯡꯂꯒꯦ ꯌꯥꯔꯦꯀꯣ ꯃꯦꯔꯤꯅꯥ ꯑꯔꯖꯨꯟꯅ ꯋꯥꯗꯨ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯀꯔꯤꯁꯨ ꯌꯥꯡꯕ ꯑꯣꯏꯔꯝꯗꯦ ꯃꯔꯝꯗꯤ ꯑꯍꯤꯡꯗ ꯊꯦꯡꯅꯕꯗꯨ ꯑꯔꯖꯨꯟꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯑꯀꯤ ꯑꯈꯪ ꯄꯤꯗ꯭ꯔꯒ ꯀꯝꯗꯧꯅ ꯑꯇꯝꯅꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯣ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯪꯅꯕ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯕꯁꯨ ꯈꯪꯕ ꯀꯧꯏ ꯑꯃꯠꯇ ꯍꯥꯏꯅꯔꯛꯇꯦ ꯃꯦꯔꯤꯅꯥꯅ ꯏꯆꯦ ꯅꯅꯥꯎꯗ ꯑꯁꯦꯡꯕ ꯋꯥꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯕꯤꯅꯥꯅ ꯃꯦꯔꯤꯅꯥ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦꯗꯅ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯏꯃꯨꯡꯗꯨꯒ ꯊꯦꯡꯅꯩ ꯃꯗꯨꯗꯁꯨ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨ ꯈꯛꯇꯃꯛ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯃꯥꯜꯂꯤ ꯃꯦꯔꯤꯅꯥꯅ ꯃꯈꯥꯗꯤ ꯏꯆꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯗꯤ ꯕꯤꯅꯥꯅ ꯈꯪꯗꯦ ꯁꯨꯝ ꯇꯝꯅꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯋꯥꯟꯊꯕ ꯌꯥꯎꯔꯛꯂꯀꯥꯟꯗ ꯍꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯗꯦꯗ ꯏꯆꯦꯁꯨ ꯀꯨꯏꯊꯗ꯭ꯔꯤꯉꯩꯗ ꯑꯔꯖꯨꯟꯗ ꯐꯖꯅ ꯍꯥꯏꯔꯒꯅꯦ ꯍꯟꯕꯅ ꯐꯔꯅꯤ ꯈꯜꯂꯤ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯃꯦꯔꯤꯅꯥꯗꯨ ꯍꯣꯔꯦꯟꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯍꯥꯏꯔꯒꯦ ꯈꯟꯗꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯃꯐꯝꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯔꯤꯅꯥꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤ ꯃꯌꯥꯝꯁꯤꯅ ꯍꯨꯔꯥꯟꯕꯒ ꯆꯪꯂꯝꯖꯥꯠꯂꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯕꯤꯅꯥꯕꯨ ꯀꯟꯅ ꯀꯧꯏ ꯑꯗꯨꯕꯨ ꯇꯨꯝꯐꯝ ꯀꯥꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯐꯠ ꯆꯪꯂꯛꯄꯗ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜꯗ ꯈꯤꯜꯂꯒ ꯊꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯨ ꯂꯩꯃꯥꯏꯗ ꯀꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯂꯤꯡ ꯐꯦꯟꯗꯅ ꯐꯤ ꯑꯃ ꯌꯥꯜꯂꯝꯕꯒꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯦꯔꯤꯅꯥ ꯀꯤꯖꯅ ꯀꯣꯏꯅ ꯃꯐꯝꯗꯨꯕꯨ ꯌꯦꯡꯂꯛꯄꯗ ꯀꯣꯔꯤꯗꯣꯔꯗꯨꯒꯤ ꯄꯗꯥꯔ ꯃꯔꯨꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯃꯦꯔꯤꯅꯥꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯥ ꯄꯗꯥꯔꯒꯤ ꯃꯔꯨꯝꯗꯒꯤ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇꯨ ꯈꯛꯇꯃꯛ ꯊꯤꯟꯇꯣꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯨꯗꯛꯇ ꯃꯦꯔꯤꯅꯥꯒꯤ ꯃꯃꯥꯏ ꯇꯝꯅ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯅꯤꯡꯗꯒꯤ ꯕꯤꯅꯥꯅ ꯃꯦꯔꯤꯅꯥꯕꯨ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯦꯔꯤꯅꯥ ꯀꯩꯗꯧꯔꯦ ꯍꯨꯃꯥꯡꯒꯗꯨ ꯂꯣꯏꯅꯃꯛ ꯀꯥꯡꯈꯠꯂꯦꯅꯦ ꯃꯦꯔꯤꯅꯥꯅ ꯏꯆꯦ ꯄꯗꯥꯔ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯕꯤꯅꯥꯅ ꯍꯩ ꯁꯦꯔꯥꯅꯅ ꯎꯕ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯁꯤꯗ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏꯅꯣ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯑꯩꯒ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯆꯪꯉꯨ ꯂꯥꯛꯑꯣ ꯃꯦꯔꯤꯅꯥ ꯃꯅꯤꯡꯗ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯂꯤ ꯑꯔꯖꯨꯟꯁꯨ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯦꯔꯤꯅꯥ ꯕꯤꯅꯥ ꯍꯣꯏꯗ ꯑꯔꯖꯨꯟ ꯂꯥꯛꯇꯨꯅ ꯃꯦꯔꯤꯅꯥꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯦꯔꯤꯅꯥꯅ ꯗꯥ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯁꯤ ꯅꯪꯅ ꯀꯔꯤꯃꯠꯇ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤꯅꯅꯦ ꯅꯊꯟꯇꯃꯛ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯍꯌꯦꯡꯗ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯃꯦꯔꯤ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯅꯁꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯒ ꯑꯩ ꯀꯔꯝꯅ ꯊꯥꯖꯗꯧꯔꯤꯕꯅꯣ ꯃꯦꯔꯤꯅꯥꯅ ꯅꯪꯅ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯊꯥꯖꯔꯔꯣꯏꯁꯤꯔꯣ ꯑꯩꯅ ꯁꯤꯔ ꯐꯥꯎꯕ ꯅꯪꯗꯤ ꯀꯩꯝ ꯈꯪꯗꯦ ꯍꯥꯏꯗꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯔꯖꯨꯟꯅ ꯃꯦꯔꯤ
ꯑꯗꯨꯕꯨ ꯋꯥꯗꯣ ꯅꯪꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯦꯔꯤꯅꯥꯅ ꯅꯪꯉꯣꯟꯗ ꯀꯩꯝ ꯂꯩꯇꯕ ꯋꯥꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥ ꯑꯣꯏ. ꯌꯥꯔꯦ, ꯋꯥꯔꯤ ꯃꯈꯥ ꯍꯧꯗꯣꯔꯛꯂꯅꯨ. ꯑꯩ ꯇꯨꯝꯂꯒꯦ. ꯃꯦꯔꯤꯅꯥꯗꯣ ꯄꯥꯏꯊꯣꯛꯇꯨꯅ ꯇꯨꯝꯈꯤ. ꯑꯔꯖꯨꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯊꯈꯤ. ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯀꯣꯔꯤꯗꯣꯔ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯗꯨꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯂꯤ ꯃꯦꯔꯤꯅꯥ. ꯃꯦꯔꯤꯅꯥ ꯑꯔꯖꯨꯟꯕꯨ ꯍꯧꯗꯣꯛꯇꯨꯅ ꯗꯥ ꯍꯧꯒꯠꯂꯣ. ꯅꯪꯅ ꯑꯩ ꯊꯥꯖꯗ꯭ꯔꯤꯗꯨ ꯌꯦꯡꯉꯣ. ꯍꯧꯖꯤꯛ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯁꯤ. ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯀꯤꯔꯁꯨ ꯀꯤꯅ ꯅꯪꯕꯨꯗꯤ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯈꯟꯅ ꯍꯧꯗꯣꯛꯇꯕꯅꯤ. ꯉꯁꯤꯗꯤ ꯅꯁꯥꯒꯤ ꯅꯃꯤꯠꯅ ꯎꯖꯔꯣ. ꯑꯔꯖꯨꯟꯁꯨ ꯃꯦꯔꯤꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯧꯒꯠꯂꯗꯨꯅ ꯀꯣꯔꯤꯗꯣꯔ ꯃꯄꯥꯟꯗ ꯌꯦꯡꯂꯤꯉꯩ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯅ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯃꯤꯟꯅꯩ. ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯀꯅꯥ ꯑꯣꯏꯔꯕꯁꯠꯅꯣ? ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯏ. ꯃꯦꯔꯤꯅꯥꯅ ꯐꯥꯗꯨꯅ ꯀꯩꯅꯣꯗ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ? ꯑꯃꯨꯛꯀꯁꯨ ꯊꯣꯡꯗꯣ 3-4ꯔꯛ ꯁꯞꯇ꯭ꯔ ꯑꯃꯗ ꯊꯤꯜꯂꯛꯂꯤ. ꯑꯔꯖꯨꯟꯅ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗꯧꯔꯤꯒꯦ ꯃꯦꯔꯤ? ꯊꯥꯗꯣꯛꯁꯤ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯤ. ꯑꯩ ꯌꯦꯡꯉꯨꯈꯤ. ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ. ꯃꯍꯥꯛ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯗꯨꯕꯨ ꯍꯥꯡꯏ. ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯈꯥꯗ ꯃꯤ ꯑꯃ ꯂꯦꯞꯂꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯣꯝ ꯇꯩꯔꯒ ꯈꯣꯡꯒꯨꯜ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯑꯔꯖꯨꯟ ꯉꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯪꯂꯛꯄꯗ ꯃꯦꯔꯤꯅꯥꯒꯤ ꯅꯥꯀꯜꯗ ꯐꯤꯉꯧ ꯁꯦꯠꯂꯕ ꯅꯨꯄꯤ ꯑꯃ ꯃꯁꯝꯅ ꯃꯃꯥꯏꯗꯨꯕు ꯈꯨꯝꯖꯤꯟꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯦꯔꯤꯅꯥꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ. ꯃꯦꯔꯤꯅꯥꯁꯨ ꯈꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣꯗ? ꯀꯩꯗꯧꯔꯒꯦ? ꯀꯩ ꯊꯦꯡꯅꯩꯅꯣ? ꯑꯔꯖꯨꯟꯅ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. ꯃꯦꯔꯤꯅꯥ ꯐꯃꯨꯡ ꯃꯅꯥꯛꯇ ꯌꯦꯡꯉꯤ. ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ. ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯁꯤꯗꯗꯤ. ꯀꯩꯅꯣ? ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯣꯏꯔꯝꯅꯤ. ꯀꯤꯖꯍꯟꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ. ꯈꯔꯒ ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯤꯀꯥꯟꯁꯤꯗ. ꯑꯔꯖꯨꯟꯅ ꯑꯁꯦꯡꯕꯩꯅꯤ ꯃꯦꯔꯤ. ꯑꯁ, ꯑꯩ ꯁꯨꯝ ꯂꯩꯕ ꯇꯟꯁꯤꯜꯂꯦꯕ ꯁꯤꯗꯤ. ꯃꯦꯔꯤꯅꯥꯅ ꯑꯩꯅ ꯍꯥꯏꯔꯣ? ꯅꯪꯗꯤ ꯉꯁꯤꯗꯪꯅꯤ ꯊꯦꯡꯅꯕ. ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯀꯤꯕ ꯊꯦꯡꯅꯕ ꯍꯧꯔꯛꯂꯕꯅꯤ. ꯑꯔꯖꯨꯟꯅ ꯌꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ. ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯄꯥꯗ ꯍꯤꯞꯅꯈ꯭ꯔꯤ. ꯑꯗꯨꯕꯨ ꯃꯦꯔꯤꯅꯥꯗꯤ ꯄꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯃꯤꯠꯇ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩ. ꯃꯦꯔꯤꯅꯥꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ. ꯀꯥꯗꯣ ꯃꯩ ꯄꯨꯡꯃꯝ ꯃꯝꯂꯝꯂꯤ. ꯃꯩꯁꯨ ꯃꯨꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯕꯥꯠꯔꯨꯝꯒꯤ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯍꯤꯛ ꯆꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯈꯪꯅꯤꯡꯃꯟꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ. ꯅꯨꯄꯤꯗꯨ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯉꯣꯟꯗ ꯐꯠ ꯌꯦꯡꯂꯛꯏ. ꯃꯦꯔꯤꯅꯥ ꯀꯤꯃꯟꯕꯒꯤ ꯃꯌꯥꯏꯅ ꯄꯔꯞ ꯐꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯥꯗꯨ ꯀꯣꯛꯇꯩ ꯇꯣꯟ ꯐꯥꯎꯕ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯁꯨꯞꯂꯒ ꯇꯨꯝꯊꯕ ꯊꯦꯝꯂꯝꯃꯤ. ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯔꯖꯨꯟꯗꯣ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯦꯔꯤꯅꯥꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ. ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯤ. ꯃꯪꯂꯥꯟꯗꯨꯗ ꯃꯥꯕꯨ ꯍꯦꯛ ꯑꯀꯤꯕ ꯄꯤꯔꯤꯕꯤ ꯅꯨꯄꯤꯗꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯃꯦꯔꯤꯅꯥ ꯀꯤꯕꯅ ꯃꯅꯤꯡ ꯍꯜꯂꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯃꯅꯥꯛꯇ ꯐꯝꯊꯈꯤꯗꯨꯅ ꯀꯞꯆꯔꯛꯂꯤ. ꯏꯆꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ. ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯏꯅꯤꯡ ꯇꯝꯍꯟꯕꯤꯌꯨ ꯏꯆꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯈꯨꯗꯛꯇ ꯅꯨꯄꯤꯗꯨ ꯁꯛꯐꯝ ꯑꯃꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯃꯦꯔꯤꯅꯥꯕꯨ ꯃꯈꯧꯔꯤ ꯃꯦꯜꯂꯛꯂꯤ. ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ. ꯅꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯅꯣꯏꯅ ꯍꯦꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯅꯣꯏꯕꯨꯁꯨ ꯍꯥꯠꯀꯅꯤ. ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯑꯔꯖꯨꯟ ꯄꯥꯈꯠꯅ ꯃꯦꯔꯤꯅꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ. ꯑꯔꯖꯨꯟꯅ ꯃꯦꯔꯤꯅꯥ, ꯁꯤ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ. ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯧꯒꯠꯂꯣ. ꯃꯦꯔꯤꯅꯥ ꯑꯔꯖꯨꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯃꯦꯔꯤꯅꯥꯅ ꯀꯩꯗꯧꯔꯒꯦꯗ? ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯑꯔꯖꯨꯟꯅ ꯅꯪꯅ ꯏꯛ ꯇꯧꯔꯒ ꯁꯣꯔ ꯐꯨꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗꯗꯤ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯅꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯤꯕꯅꯤ ꯀꯩꯅꯣ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯦꯔꯤꯅꯥ ꯃꯥ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯈꯟꯕꯅ
Arjunna hairiba wadu khangsinnadaba saraduna khumlakli. Kaibano haise? Yarese, kona sanarasi. Ai thengi, keslai. Iru lunaba amukta tawrukhigi. Ngasidi dana oina sakto thong tabani. Arjunna, sakku kain. Nasaina thongba loirabani bema. Midangi pung tare tarakpo adwaida makhoi animak thabak punna halakminari. Firol hongdoktuna ngehak pothanari. Merina corridor nupi amana mangonda munna yengduna lairibadu ubada Arjunbu kaurakli. Adubu Arjun di nupidu ubu fanglamdi. Nupido hainadaba minok ama noktuna magi manakta sumsang silakpadudadi Merina su kisapana loiri. Matangduda makhoi famung manakta thaliba liamdusu pokhairaklammi. Nupido Merina gi nakong mayada magi mateng amukta pangbiyodana hairammi. Arjunna kaidore Merina do magi nupada yenglamlaga onsilakpada hausikta manakta lairama nupido amuk mangkhirami. Merina gi maungduda Arjun su magi nongmaido kabortudagi laukhorai. Arjunna Miri ngarangi nupidoro masi soiduna thangnaba misingduna lai thajelakpa oiramni. Lao ai tawgi lengkasi loina kairi tawisi. Merina nati da nupiduna magi mateng pangbiyo haidana aingondagi mateng dumnirei. Masi arotpa wa soiduna oiramgani. Adumna Merina no wado haibe hek loirakpaga ka manungduda asaba nungsit ama makhoi tamna sisilaklami. Arjun su adumna tawrakpaduda kisana akoibadu yengli. Karimta udi. Adubu laimaida sotlaba khongol lamagi mamidi tarammi. Khongoldugi lambi thirakpada bathroom da sangkhibagum tawrammi. Arjun makutta nongmaido paiduna bathroom gi thongdo hangtorakli. Merina su tapna Arjun gi matungde inai. Besindu yuduna bathroom manungde isi ngakta ngairamli. Mingsel aduda su kanbiyo haiba si thaduna lairammi. Arjun Mingsel dubu sengtoklingai sorgi padaradu lenglammi. Mi ama laibagi maongda padaradubu nipaduna fat hangtoi kanam lairamdi. Adubu angakpani batyub adudagi amuba isi ngakta pathorakpani. Nupigi sanglaba masam kayasu tauduna lairi. Merina hainadana matsiladabu masagi makhutuna mensinja maning kharahalli. Khudakta maidu sumutki. Sauraba baragi building adu supungmam mamlai. Ngaihak aduda. Mai mutki baduda mathakta ngaihak yengduna anido lairingai batapki ising manung adudagi. Nipi amagi khonjelda. Yamna wana ik tauduna sor punbagi makhol tarakpaduda. Arjundu ising aduda yenglakpani. Karim tauramdi. Adubu khangaudi. Isingdo sapu amada irai laktuna akan mamakholda batap adu kairakhiba. Merina do kisana laurai. Da mai thalo. Mai amukta thalo haibane. Fondo thanabu hotnaringai maidu amuk fallai. Handakti Karim tauramdi. Bathroom do hanagi mataugum mapukai da lairammi. Isingdo drop ama fau taramdi. Adubu khangaude Merina bu saudaba kanana magi mangakta fiyamana lauduna khangsing singki. Bathroom gi mapanda. Arjun do fakhatna Merina bu fanabu hotnazai. Adubu ngamlamdi. Nupido yamna wana makhoi famangdagi hawalakli. Yamna sangnadi singlamdri. Pamung manakta mabu thadoklaga thamlammani. Arjunna sopra Meriya lao yumda hanaba tawsi. Mafam sida kuina lairabadi mathang kari thoklakani haiba tamba ngamdi. Adumna Arjunne hek hairakpaga kaado karino matawrakli. Nungsit kanna silakli. Potchai kaado saptra amada masa mathanda pop taserakli. Famung kaado thok numlakli. Anido konsinaraga khangsai. Ngaihaki matungda tawramba khodingmak lepki. Merina da aikoi mafum sidagi hanba yararoi. Aikoi ni yumda lairurasu sidagi ahinba kaya thengnarkadaba mali. Aigi ngarang manglanda sakhangdrabini piduna aikoi bu hatkani haina su hairammi. Mafum sidagi satkiba matamda. Aduna warabasu wana kirabasu kina mafum sidakari thoki haibadudi khangtoklaga aikoi hallasu hallasi. Aduga nupisigi thawai sibusu mateng panglamsi. Arjunna karino nang haidubu Meri. Hausikta thoklibasi. Kasida lairabasi. Aikoi sigani hingi haidana karibu thajadawribano. Hawai haibasidi thawaini. Minati. Makoinabu aikoi kanbi khigadrani. Adu ada khangdi lao loisilo hanaba tawsi. Meri nana. Da
Kaasida layrabasu aikhoi sini yumda halabasu aikhoi hingloi sap manatro aduna nupi sigi asengbadi khangdoklaga mateng kitang panglamduna sirabadi wakhal si khara nungairoidra Arjunna siraba matung wakhal nungairaga kai kana dorino sigadabadi sigadaba ngaktani adubu aikhoi thawaina halalasi hairibro Meri nana yare nang siba aduk yamna kijaradi nang hankrage hairabasu nathanta hankro aidi laihokini Arjunna nahana aina dum laikisi hairakandana hallasi haiba adu yadragana ithanta leho haiba aduga ngasina ai oina hankro haiba nathanta amuk lehoge hairiba masi kain nangisi ai uchitribro aina nangbu asuk luna tawbasida nang hinanba ma yawrani ha Meri nana taningde ko yarisi nasa singdu uroso thengkrani thabak chatpa Arjun sukari mata hairamde iru luzaba changki Meri na sumapuroi ba thabak chatpa nanganabani haiduna sak thongli sak to loisinba nangdabana Arjun di makhoi building manakta fambo hotel duda yumsida lakpadagi ahanbo oina sa thakpa changlakami hotel mapu Shantina ibongo nangla hantak anauba ma room number 32 da lai haibada Arjun hoi pabu mani aigi nupiga ai tamak leisabani Shantina laiba nungaibrana Karimta kiye khanga thengnadabro Arjunna kadaidagino da pabu nungti khudingi thengnariba mafam sida kari thokiba yauki Shantina wari ligadabasu noina su hangba lakte aikoina su haiba lakpa sangde do Arjunna nonganbadagi satraga numit taraga halakpasidani pabu soisi adu kari wari laigi mafam sida kuina laithabasi yaroidoribra kayong tawri Shantina khara tamnarasu asok apandi kanamta yaudrida ausik phau noiduda lairakpada nupi masa amane sahi kunmari kunmanga da surakpa ma mafamduda lairami adubu mana laiba koijingai tha manga taruki matung karigino khangdi selling penda thauri yalaga siram ledana wa launga khriba madudaki mana lairamba kadu tha ani hum phaudi mi kanam laihan khidri Arjunna hoi pabu wari makhatabiyo adubu bara sida tamnaba sum helakhibadagi building sida lairamba khudingmak loina mayum hannakri adubu nupidu laitaba sahi amagi matungda bara sida amuk laiba mi mayam ama lakpadagi amuk yumse pungthan thankri adubu kaduda laibadi kanam tengamlamdi atai kadadi karimta tawdabako noigi kaduda laiba imung khuding thama fadringaida loinamak mayumda hannaki Arjunna adudi pabung hairibu wasi sahi ani mukti pharaba malineko hantak tha sina sahi ani mapung pharam lagani pabu adudi ai horel la hayingla amuk laklagi hausikidi thabak thoklogi thiengli tabisi sangba matamdane adom hekta la uda Arjun do thabak halaklaga firol fawo hongtoktaba makai Shantina lirakhiba wari pumba tamle Meri nana da adudi hausik hekta hanurasi atubu wahangsingdo lao Arjunna taningde kaino hausikbu pung nipan tarakansida kanano hotel habnorigi madi ayukta tansa yonbar khapni ngaingamde nangsu ayingsi madi karimada tawrakhidri matam khara tumba phangludraba matai manau anido ngasidi yam nungai na makhol thopa makhai tumli mathangi nameni ngasidi Merina su yaurakli Arjunna Merina bu masak takli Shantida Arjunna pabu aigi loina bini mana Supreme Court da criminal law oina laibani Merina na khoramjari pabu adu ngarang dana haibada aikhoina lairiba kaduda nupi ama thauri yalaga laikhide haidana tajai sibo matau karamna thokri khangbibro Shantina ibiyama aikhoidi mapan sira hotel phamlaga laibanina manungi wadi khangre adubu angang nupi masadu mafam sida lairaga kari noige fashion designer haibra aduda tammena haibani aigi nakta mana college salamdai khudingi sa thakpasi adum laklammi dubo mana nongnini mamangda thauri yalaga lairamgani haiba numit khara walingai aigi nakta mamai mamin isok sok thana saraba kalen thaduda furit athaba maga hangra wasang maga mamai mamit pumba marks upsendona tallaiba laki Arjunna pabu magi masaktu phawba uhodabra uhode adubu magi khudangda dakham khara tabadudi mana tallau khibadu uhowi
메리나나 바보 마나 타우리 야람바 누미뚜다 마기 학상부 럭hatkiba police station khangibra khangi numpan police station gi officer singduna 럭hatkibani nupi police ka amatta yaurkiba natti mitugi matung mama mapana haksangdu bullauduna poloikri adubu mana kari nungaitaba laibagino khangdi adu natragana magi pangadaba thaudang kari walibagino mana nakhoida akiba piriba kaduda su laidi kayarak mi laiba yanabani haidana khorum khrabani ajun babo angangdugi mingdubu ningsinglibro karigi ningsingloi aigedi sanu pisu yausadi maduna mabu hek poksawi sani haidana khallibani mana laikidi haiba paudo tabada ayam nungaikidi riya khetiri mayum maidana haibani magi mingdo mayum na porom patagini haibani Merina amadi Arjun na Imphal police station da chattuna riya gi case tu gi file singdu puthok handuna yengli postmortem gi file du punna yumda puduna lagli mana kupthana thiri makai aron bawa mayama masu khangakli riya na laitaba numit adugi CCTV footage su yauramdi medical samples khara su lokthoklamni evidence proof su muthat khibagum maye khara manglamni postmortem gi file da yauramliba photo duda riya gi haksang da lairiba dakpham singdudi mayek sengna uri masakto madi blur chatkibana sengna uba phanglamdi adubu makhuttuna mina thauri natragana belna phukibagum sangna daktari makhauri aduda su thauri na lakhatkibagum nungsangang na dakpham tabadu uri magi report tu da su mana thauri yanduna sidringai mamangda ising manungda pungkhai ama fawudi laikibagum mahaki manakong amadi manaton manungda ising kaya sangami haiduna su iri aduga makokta akanba pot amana hanjin yaisin kibagi su sukli haidana yamna mayek sengna iri adubu ngakliba mana magi haksang laukhatkiba numit adugi mahakna lairamba kadugi photo kaya su case tugi file da yauramdi Arjun amadi Merina amaga munna yengnai Arjunna case yamna ludawrini achau sangi khut yawi file singsida manglami potse achamba mini hekta lokthokpa yagadaba natti Merinana da case suicide case ama natti mabu assault tawibani adubu assault tawbiraba matung masana sijabra natragana makhoina halibra haibadi proof nattana aikhoina kanamtana khangloi evidence adubu kadaidagi lawrudoino Arjunna proof lairi sirisa mama thandana siribra natragana makhoina halibra haiba khangdri mabu assault tawriba mise kanabu oiriba tumna wari khannaringai kadugi oina wire connect oiriba phone duda call ama laklammi kanano khanna Arjun call du paikhatli call du da masak khangdabani pa amagi khonjelda nakhoina tawriba thabakto hausimak thuna lepu nupiya duga nakhoige kari mari lainabagi noina magi adu wariba wai kharadudang hairaga call du kakki Arjun wa ma fau khumba nang hodi matang duda makhoigi kado yamna namthiba ingna hingi manam namlaklami laimai du su I ngakta mangai silaki bathroom dagi I marakta mi yama setpagi makhotaraki Arjun namadi Merina bathroom dugi thongdo fat hangtoi uri Mingsel duda ikheng kayana iramliba wahai kharado makhoi mi mangani haidana Merinana makhoi mi mangana nangmuna happy ba natra kana no ha kana no Mingsel dugi manakta Merina sangseli adubu Arjun namabu faraga Meria tapthawo hauchit phingatpagi matam nati aikhoi plan ama sindaba yaroi aikhoi anina tawribase senaba mi lairi misaktu hana aikhoina khangthoktaba yaroi mathangi numitni Arjun namadi Merina porom patta riyagi mayumbu thiduna lagli Merina na sumangda leptuna imungdugi mi singbu kauthokli Arjunna kana laigi yum sibo mi leibro al nupi amadi nupa amaga inkhalakliba angang nupi masa amaga thoglakli makhoibo mangolda famanduna angang nupi masa aduna salon ba sangki Arjun amadi Merina su makhoibo saktaktuna makhoina thengakhiba wari pumbalirakli Merinana ima hekta kaurage ko ima hausikiduna kana oidoino
Sijana, aigi isanupi atombini, hantakta metric thabata ngairida. Arjundu wa hekta hogdorai. Baradugi maming pallobada Sijana. Makoina haibada, aigi isado masama tomta tauriyano na sisabani hai. Arjunna, adu waridubu imana thasabibarane. Aduk yamna class wanglaba, lairit intijana hairaba imagi isanupini. Manabu masama tanda sisagani haiba, imabu thasabra. Sijana, isa laitre hairakpa namittugi nongnini mamangda, isado phone tawraklambani. Mama mapa aikoida, magi maningda nupa karana mabu tanarai haidana. Wahidu tabada Arjun hanagi mafamdagi kara kajik sangsinduna. Makoi singdugi mamingi hairamra. Riyagi mapado kara pakalap tawi. Adabu Sijana oina wahangdugi pakom pirakli. Nupa singdugi marakta, nupa amadi sangga kara sauba mali. Sija imungda sangkiduna, dairi macha malauthurakduna makoida pirakli. Sijana, magi suitcase manungda yaurambani. Makoi sunungdang aduda kaduda halaklami. Parado kainomdi itaw tawi, hanaga manadabagom. Tuminna layramni, makola matataramdi. Arjun famungda famduna daidubu hangtukli. Ahanba piyes kara adudi karimta tawramdi. Sketch kara yektuna yauramni. Laigadaba pochai kara su iramni. Magi punsi wari kara su iduna layramni. Adubu daidugi semaido mayai hentorakpaga. Magi kuido yamna pakana ibagom. Kori kolamni. Kanagumba mana aibu, iyang mamali, ay yamna kiri ima. Noma numi amada, aigi maningda inarakiba ni pamanga dusu, building sige mapanda, aibu sangduna layri. Yungda halakpadasu, aigi itong adumak inarai. Ay tantalay haiba si makoy na kangkraba mali. Loiram daigi sema iduda, makoy kakalay. Yusungaw mali, ayang pakalay. Tong mapalda adong sangduna layri. Hangada pa mandre, karigumba ay nakudong tiba tokrabadi. Ay, wahay matiekduda luisenkri. Makhatana aiba yauramdri. Matangduda may sumut kirami. Meri napakatna. Bro. Bathroom manakta riyagi thawaido masamana ifafa na leplibado uri. Makhaurida dakfam taraba, masil tatlaraba. Khudang animakta blade na lin kibagom na su itokli. Makut naman na corridor tam na tilaklibado anido na uraduna amaga yengnay. May suamog lakto na karim tatawda bamagom hanagom laikay. Corridor mapanda tukto na kasinda sangsendo na mana makut tilambado karigino kanni yengli. Kamla kayado su tangkat na kari pangbayay kan na tiri. Miri nana, phone na malayramni. Phone do switch off tado na layramni. SARS tawsin na phone do buhang labamatong flight mode ta amuk thamdo na gallery fakto na kari evidence pangbayay kan na yengli. Video singdo da magi college ki marup singapun bagi fashion design tambagi sketch karado kaktamak yaurami. Adabu ko na thangda album do lotsin na video amakak yaurami. Video do da riyado makut tak nikpa makai makol tanik lao na kapla do na hayrakli. Ay bumugtakan biyo. Nupa kara maningdan nok to na sanglakli. Tangna ba may kupta video do pong mamangki. Makol kakta magtaraki. Nupa magi konjelta. Nang nahaybawa kanana tasabini. Tangna ba may kupta riyabu kupa na tado na pubi kibagi makol taraki. Pochay pumba sakay kibagi konjel kaya na suninkri. Riya kapla do na wahayri. Ay butadok biyo. Ay na nakoy de karilan krabagi. Marak to the video do mutat ki meri nana Arjun na meri kay doragi meri na kapto na ay koy miyoy basina asuki hamna patri si karigino da agini pibu temjin biri adu matang do the call ama mukka do gi phone do the laki call adu da nahangi ni pa do gi konjel da nang nasagi na taupang topugi mod migi matau da kut tingjelak lenatra kangani adu kaktamak hairam do na call do adu mak thamki Arjun matha sana famungkada sanglakpada mirinadi layramdri. Bathroom dagi ising mayama mayu tharakpaduda bathroom dugi thong dubu hangnaba kanna hotnari. Adubu thong dudi hangu haiba yaba kauba layramdi. Arjun satra amada thong dubu kaubani. Manungda batap aduda musin muba ising dugi manungda
Merina yamna wana soro honba ngamda luptuna layramni. Arjun Merina bu singthoktuna gyan lakna bu hotnari. Ngihaki matung sor thabet honduna Arjun da yengduna kablakle Merina. Merina gi masamdu kangnabani haidana Arjun na fi akangba malawduna taithokpiri. Merina na da yados masana sijakiba nati. Arjun yare magi wase loisin krasi hayeng aikhoy yumda hankhragadabani. Da Riyadi Arjun Riya haidi kanano aidi mama se khangdi. Merina da nang kaidawragi nang na haido kaino. Arjun aina haisi mirol ni miro samarol nati. Hausikta sungai nang bumat hat kedana hotnaramba natro. Aduga ikhoina di mabu karigidamakta mateng panggadoriba. Mabu maning tamhannaba ikhoina kai hotnadoribano. Mafam sida kuina lairabadi aina nangbu kan mangamkidaba thoglakpasu yai. Madu aina accept tawba ngamloi. Merina kari haigani haiba khanglamdi. Shumna ahingi pung ama tarakpa adwaidani. Makhoigi kagi thongdu kanagumba mana anirak ahumlak sum thilaklami. Merina mikap thoglakli. Faklang manungdagi nupi yamana kablakpagi makholsu yamna hauna taraklami. Mi yamana sofa adubu thangtoktuna inthokibagi makholsu tarai. Seling mathaktagi igum labangang sangangba mahi kayama magi mamaida sentharakli. Merina yamna kisena laurakli. Shumna matamdi hauki. Merina amadi Arjun makhoigi mayung kumbongda laktuna lairari. Nupidudi masagi yumduda lairabasu nina tana laiba ngamdi. Kari amuk tawrakani haidana kijabasu phauri. Riyagi thawaibasu lairam lenda tinkinaba thabaksu tongningi. Adubu upaidi laite matha sajana lai. Arjun magi office da famduna lairingai Imphan Police Station gi Riyagi case pairamba SI Bikram Arjun mabu unaba laklamni. Bikram sakkaglapna. Nangla Riyagi case pu amuk reopen tawnaba court se tharami hairise. Arjun hoi mani sar kari laire. Bikram na yamna thuna case tu degi hanto maduna nangi yaifaba oigani. Arjun aina hantoktrabadi aduga case reopen tawbada sarna aduk yamna pakhalibaduna sarsu Riyabu assault tawbadi yawbagiro. Bikram pingalap tawna hai officer macha amakak oiraga aduk napal tawba khangani nangbu aina kari tawrkani haibado namithini yengo. Bikram chatkraba matung Arjun magi maramda Facebook te yengmabada hausikti Riyabu assault tawbada yawkhiba makhoi ahungi masak khanglamni. Dubu sab evidence ti laitabana karibu tawrugani. Shomdana Merina Riyagi video du sum yenglakpada kanagumba magi makhol taraduna Arjun da call tawi. Asikba mafam mina sangnadraba yum amakhakta Arjun namadi Merina makhoi aniga escort kharaga lairami. Yum maduda mamai mamit pullaba nupa ama sakriya mada phajinduna thamlammi. Arjun wa mata sithadana hairabadi ainang buliamna thabigani. Adabu karigumba wa lotlagana hatok piba taridana. Boy pakatna sar aibo mukta kanbiyo aidi karimte yausedabani aidi sumna tangi magi kadugi sodubu sar Bikramda sinakiba kaktani. Merina noktuna nangna aikhoida kadugi so sinarakpada nangna pakatkibadudi thawaiduna aikhoida akiya khang pikigani khanna pakatpa oiramdredana. Nangna kizabadi aikhoi anina nakhoigi maikhumdubu hangtoklagani haidana khanbagi kiba oiramle natra. Boyna Madam aibo amukta thadokpiyo ai asengba wa pomnamak haisaki. Shomdana Bikramdu yu thaksinduna magi kaada isai ngangduna lairingai Riyagi khonjelna mabu kauраklami. Nupadu kisena fat onthorai. Uri mamangda masamana pharaduna fingau setlaraga machin mamai pumnamak tatlaraba. Yengbada ihing na hingakta ngairaba Riyagi thawaido makokdo prek thektuna amna hainadaba makholda noglaklammi. Bikram kisena maninghalli adubu khangaudi Riyagi thawaiduna Bikramgi makhauri metuna khudakta mathwai laukri. Shumna haukraba nongma numidang amani. Riya college tagi study oda amuk satluraba matung halakpada pung taruk tathokri. Aduna hobi hanjarakpani. Adubu sa hotel dugi mamang nipani khaklairammi. Nipani duna magi matungda magi mingsum hangduna lakpani.
Riya madi baraduda fatchangsinki. Maduna nupa anidusu adum hankri. Maba nungti khudingi nipa aniduna sum sanglakpadagi hainadraduna Bikramda complain tawba laki. Adubu Bikram mabu tanarakpa nipa singaduga marub oirambana Bikramna mabu thina nganglaga tanthorakhi. Riya nungaitana wari pumba hotel family ba Santi da tamlamni. Adubu Santi sulairaba macha oirubana mating phudoktuna mahagi misang sang mangamjadi. Riya magi mafamda haujikti Bikram phauba yauna karantaba horakhi. Maraktuda boy magi maungduda nungaitraduna misang sang lubada nipa ahumduna mabu thina phubirami. Waridu makha tarakidri sablep ki boy. Arjun chauna makha tar o haidra nangonda aikhoina amuk haiku haibra. Boy na sara kaisu laitraba nupi macha amagi wahaudagi aigi nupi ga kainaki. Aigi nupi na khalibana karantabaduda aisu yawwana maram oiraga makhoiga ningai sangdai narakpadagi punaribani khanki. Aisu sauning manbana mabu senabada yaukibani. Merina kupakna boyda thajeli. Kari nangbu haujikta sodang pikibani haibadaina. Boy kapladuna ai lale madam. Aikoi mangana magi asengba tanja yengduna lakibani. Makoina aibu pubi kibadugi matungdagi nupi kainabadagi aina sauduna akbu senabada yauki. Arjunna nakoi manga haibadi kana-kanano. Boyna sar Bikram ai baradugi mapu sar nganba amadi magi mamanaba thoiba. Merinana nang nawa haiba kuding sap-sap leblisa nang aikoi si usitene takpa natro. Boyna natte madam. Mga suba ni Pado atay kanam nati ka Santi ni. May naman di Arjun Santi na maraksida karam na yawram liban wahayda ng aksani. Taseda ba na suloy? Arjun na babong Santi di mataw karam na. Boy na mahag na riyabog pamjaba ni Haiba na magi hotel da sang lubada magi mawong mataw do na kangbani. Aduna aikoi suriyabo manghanbada mayaw rakadi na laira ni kanduna mabu sel piraga aikoi irakta yahonki. Maramdi magariyagadi yamna naksina na loy na bani. Yana mabu mapamak ni kanna nusijabani. Meri nana aduga mana aikoi da wari lirak liba na karike. Boy na madusu aikoi na sinba plani. Yampung na magtikado da tama di laira dana hapta mafawal laita na saki. Adabu sarga medamga di takhay pasilak taruba fawba yumdahan kinaba ukilama di pulis ka uisin baduda bakatlara duna ka Santi da wari pumba silaga wari do taba matamna na koy kizakraga ni kandana ay koy ni sinbani. Mirinana hausiki na koy matamloy hayro wari makatarao. Boy na numito Santi da selfie do na aikoi mga hidak taksin do na yung awbo numini. Riya ko'y gatang na basingso amat talay tabagi tanjado laura do na magi kadat sang laki. Magi kagi soso ay na makoy da piki. Riya gi kadat sang lakdo na mabu makoy mga sang da na namja namtik na bakawraki. Adabu Riya makoy bu intok do na siyen bada Bikram na fado na mabu siyen bang ngamda na bapuki. Riya na ay nanoy da kailan krabage ay bu amuk da tadok biyo. Babong nang siya ay nagkway di gitajabang mini ko. Daboy nang pawayaw na nga sidi ay bu mangan na bukot na raba. Anak pa minahina ay buhat pa ni Haiba siya nga sidi ay sukangli. Riya kapayabag kapto na maabot hadok piyo hairabasu makoy nupa mga do magi watada maralay sa tabi nupido bu isat hanjan nanjan laubirami. Ngan ba kaday di ginokangdi wakal lamalak to ng ngan ba na. Bikram, toy ba? Nupi masasi ay koy ni hingdo na sumlehalabadi. Ay koy da nung manatraga nung madi soy da namal kumlaki hairkani. Madu taw da na ba luisin krasi. Boy amadi Santi di madu pam da bani. Adubu makoy su hato kaniya da na toy ba na dap tawrak padagi. Yaning da yaba taki. Yam na wa na sor pawa saning tanahon mangamdra bariyado sor da pusilak to na batyop adu da ising pik hanayaw hando na nupido budlo palami. Makot makong do su toy ba na magi peti do na kan bagi syok labani.
minungsi laita angang-dubu hatuknaba hotnari. Makoygi maral-dubu kupsinaba hotnabada. Riyado pidring-pidring songduna mabu kanbinaba haisay. Adubu nganba na Riyagi makukto paiduna batukta marirak mangarak suselli. Riyagi thaway yaudraba haksangdu batukta tawhanduna thamlamlaba matung makoy mangado thokigedana tawi. Bikramna asumna mabu thamlamlabadi aikhoy soidana senarani. Masana sijaba mananaba seling phenda thauri tawraga yalalamnasi. Sumna plan sinduna Riya masana sijaba malanki. Post-mortem gi result amadi case tugi maru oiba file pumba nganba amadi Bikramna sinduna lauthoki. Mama mapadu sumachagi haksang dubu tha ama hena pikidi. Maramdi dakpham pumba makoyna ukhrabadi masana siba malaroidana khanbagini. Waridu liba loirakpada Arjunna buibu thina phuki. Nakhoy apikpa wakhalduna mi amagi punsibu imong amaw sumanganba. Mabu noyna minungsi laita hatok bikraga nakhoyna nungaina noknokto na laiba. Noygumbasidi matuk kaktana hatla phawa peloy. Nasaidagi boyna hairibu wa pumba video namduna record tawribani. Riyagi phone tuda video duna case tugi evidence pumba court yenghallaba matung arrest warrant piraktuna thoiba santi amadi boybu fagatki. Adubu nganbadi mafam karida satkrabano haiba kananasu khangkhidri. Bikramdi adumag mayumda siraga lairamki. Mi suna fadabana evidence to makhoygi yumda thamlammi. Arjun duty loiraga halaktuna yumde hek sanglakpada masak khangdaba misak amana mabu futharakpani. Mani nganbani. Sakriyamada makhong mukut punchanduna thamlammi. Merinabusu nganba karyamnana aina haidra kisidagi hantu haidana. Nangna yadrabanina nangi nupigi punsi ngasida loisanba tabani. Aibu warawno nakhoyna sinjabani. Arjun noktuna ngambra yengo ni amukta. Arjun khangna nogai madi urabani. Merinagi manakta Riyagi thawai leplibado maisu khangmuk mutki. Nganbagi manakta lairamba maga lakminaba magi guard pumba hatokpa horakli. Nongmay makol nattana atopa ahinba tadi udi. Maidu amuk lakpada manakta lairamba guard pumba thawai yaudana taraga lairambadu nganba kisana akoybadu yengli. Hausikti mamangda makhoyna tamthina hatok pikraba Riyagi thawai thadringaida oikhiba phibamduga chap manana Riyagi thawaidu thorakli. Nganbana nati pumnamak oithoktabani. Riyadu magi haksangdigi e kayamasu ising marakta sentharakli. Nganbagi manakta tapna sanglakli. Amadu sumaningda sum handoki. Nganba oiraroi khan makhuda pairiba nongmaiduna Riyagi thawaiduda pungkapta kapsili. Nongmai marudu magi haksangdigi phaudoktuna satki. Arjun khonglai thuna merina pullibadu thadoktuna singthoki. Nongmaiduna Merinagi pambomda kharadi panba sokpa yauri. Masadi udraba makhut mayamna nganbabu laimaida phajinki. Mabu kanbiyoiduna nganba kanna laurakli. Maraktuda Arjungi khongloi mayamsu sanglaki. Mataudo makhoysu ubada kisabana loiri. Riyagi thawaidu kaptuna. Aina nangonda aibu kanbiyo haibada nangnadi tadraga. Nangna amuk nangbu kanbiyo hairaga aina tagadra. Riya thauri yama paidana nganbagi makhawriduda khanglak sinnuna singlaga seling phelde yangkhattuna thawai lauki. Nganba sumit koptuda aroiba oiki. Merina makhut asokpaduga Riyagi manakta sanglakli. Riya magi hanagi hingningegi masaktu oirakki. Aduki matik ingna tapna fazai. Pirang lakta noglaktuna. Riyana aina noida kihankiba mayamdo aibu ngakpiyo ko. Aigi imaga pabonggabo Isega dadaga na karasya nabiyo. Aigidamakta khanbada wazarabani. Aina makhoygi maningde tungan bangam kidri. Aigi inaw nupiduna tungan bangam badi oibiraksano. Riya mafamdudagi wahi kayasi hairaga mangkri. Arjun hoyna baragi building dubu sil taw sinuna gate so lonchanki. Boy santi amadi thoiba sumaralgi matung inna zelda. Phasigi matam ngaiduna thamki. Riyagi mama mapa masagi thawaina lairamlen nungaina lainanabani haidan laithau tawbiki. Adubu maibaduna angakpa wafam ama hairaki. Nangi nasanu pidu satlo haiba yadri.
magi mathau watli yaidana marai tauraga lairine aina makha taana magi mayokta liplabadi aibusu thawai launidana hairi aduna magi thaudangdu loiba faubadangdi aikhoi warabasu wana ngaiminarasi sija maibagi waduda makok ngauri jail manungdani merina santibu unaba lakhi Merinana kaigino aibu unada yadedana kauriba kari hainingba lairige nangbo aikhoina aduk thajeraga nangna aikhoibu hatlaba natro Santina ibema ai santi natti maki mayamba kesorni Merinana kaino nangna haise aibu bab kahalo kesorna aigi phaibok amalai mani riya hatpada senaba adubu ai oina noida phalakpani aigi inaugi dandi aina phanglabasu akaiba laiti maramdi aina mabu matang sana warak haudabagini dubu masu masagi dandi di phangjanaba aini ibemada wari se haibani Merinana aina wari se karamna thajagadoribano kesorna aigi yumda chatlu maga aiga kapminaba photo lairamgani imungi midasu wari pumba hangu Merina amadi Arjun Kesorgi mayumda satlaba matung wari pumba khanglaba kanda asengba santidubu thiba lakhi room number 32 riyagi kaada lairamni mafamduda ma lotna changlakpani baradugi so mangonda nong manganbana pikhibana magi manakta laibani Shanti riyagi kaadubu petrol haisinduna mai thanadaba hotnari adubu magi mamangda riyagi thawaidu lepsilakli Riya noktuna nasara nasagi namang thiba laklaba natra Santina aina mafam si mai thadok labadi nang laiba ngamkhidra ngammaroi nokauro pena Riyana aise asiba thawai ni haiba nang nakauraba mali nang nakasibu mai thadok laga nang di mafam sidigi hingna satkigani haidana khanbra Maiketu suduna kaduda langsilamduna santi senturak na hotnai adubu magi mangaktuda thauri yamana thuraktuna mabusu selling fan mathak aduda yangkhatki maina waina saglakpada lengbasu ngamda ona thoina wana lauduna kablakli ngayhaki matung masa pumba mai saktuna utki mapai olaraba santi fendagi masa mathanda tajerakli riyagi thawaidu mama mapagi manglanda laktuna amuk tangdi makhoida magi masaktu ulamduna aroiba mitkup oikri Merina amadi Arjun solaba riyagi mama mapabu makhoina senabiduna riyagi mayumduda punna laiminaki sahi amagi matung Merinaga Arjungagi machani pa masu fangjaduna riyagi manaw nupi sanuga makhoi anisu machil manaw ni khanna yam nungsinana laiminaki Barado lan na set pami singna barado gi room number 32 gi mapanda nupi ama numidangi pung mapal tarak pukuding mafamdu da liap tuna dum laiba ui haidana shonaki matang sida wari se mapung phana loisinjare wari se tabiraba matungda mayam gi mot kamenda fongdok piramu aroi boina bikas NBS na mayam boi kok no na khurum jari